ꯈꯨꯠꯂꯥꯏꯕꯨ ꯅꯈꯨꯠ ꯅꯄꯥꯅ ꯑꯇꯤꯉꯥ ꯁꯥꯗꯣꯡꯒꯤ ꯃꯤꯠꯇ ꯌꯥꯊꯪꯕꯨ ꯄꯤꯕꯤꯔꯣ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤꯕꯨ ꯊꯧꯖꯥꯜ ꯁꯤꯕꯤꯔꯣ ꯌꯥꯏꯐꯕ ꯂꯩꯕꯕꯨ ꯇꯠꯇꯅ ꯆꯥꯏꯊꯕꯤꯌꯨ ꯅꯨꯡꯉꯥꯏꯕ ꯃꯍꯩꯕꯨ ꯇꯠꯇꯅ ꯐꯪꯍꯟꯕꯤꯌꯨ ꯂꯩꯔꯥꯡꯒꯤ ꯅꯨꯡꯁꯤꯕ ꯃꯅꯕꯨ ꯐꯪꯖꯒꯦ ꯃꯍꯩꯒꯤ ꯑꯊꯨꯝꯕ ꯃꯍꯤꯕꯨ ꯊꯛꯆꯒꯦ ꯃꯀꯣꯛꯅ ꯍꯥꯟꯕꯅꯤ ꯃꯇꯣꯟꯅ ꯂꯣꯏꯕꯅꯤ ꯃꯀꯣꯛꯅ ꯀꯛꯂꯒ ꯃꯇꯣꯟꯁꯨ ꯀꯪꯕꯅꯤ ꯃꯁꯥꯕꯨ ꯊꯥꯔꯒ ꯃꯔꯨꯗꯤ ꯁꯤꯈꯤꯗꯦ ꯋꯥꯔꯤꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯆꯤꯡꯒꯣꯟꯗ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯃꯌꯥꯏꯗ ꯁꯅꯥꯒꯤ ꯁꯪꯒꯥꯏ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯁꯥꯒꯟ ꯃꯈꯥꯗ ꯂꯥꯏꯅꯤꯡꯊꯧ ꯌꯦꯠꯇꯐꯝ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯏꯗꯐꯝ ꯁꯅꯥꯒꯤ ꯇꯥꯡꯕꯜ ꯆꯤꯅꯥꯏꯕ ꯑꯅꯤꯃꯛꯀꯤ ꯇꯨꯡꯉꯐꯝ ꯃꯅꯥꯏ ꯆꯅꯨ ꯂꯤꯁꯤꯡꯅ ꯁꯅꯥꯒꯤ ꯄꯦꯖꯥꯎ ꯈꯥꯟꯗꯅ ꯆꯤꯛꯅ ꯊꯧꯒꯟ ꯇꯧꯔꯤꯌꯦ ꯁꯥꯃꯩ ꯍꯨꯃꯥꯏ ꯋꯥꯒꯤ ꯃꯆꯦꯠ ꯉꯥꯡꯗꯅ ꯊꯧꯒꯟ ꯊꯧꯔꯝ ꯇꯧꯔꯤꯌꯦ ꯃꯅꯤꯍꯥ ꯅꯥꯏꯗꯅ ꯊꯧꯒꯟ ꯃꯇꯨꯡ ꯏꯟꯈꯤꯌꯦ ꯄꯨꯛꯅꯤꯡ ꯃꯔꯥꯡ ꯍꯧꯗꯅ ꯃꯣꯡꯕ ꯍꯥ ꯂꯩꯇꯅ ꯃꯤꯠꯌꯦꯡ ꯌꯦꯡꯖꯈꯤ ꯄꯊꯥꯞ ꯀꯥꯏ ꯀꯥꯏꯗꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯃꯔꯤꯗ ꯂꯩꯒꯤ ꯂꯩꯀꯣꯜ ꯅꯤꯡꯊꯤꯔꯦ ꯃꯈꯜ ꯃꯈꯥ ꯌꯥꯝꯈ꯭ꯔꯕ ꯂꯩꯒꯤ ꯃꯔꯨꯞ ꯁꯥꯠꯈ꯭ꯔꯦ ꯈꯣꯏꯃꯨ ꯃꯈꯣꯟ ꯇꯥꯕꯗꯤ ꯄꯥꯝꯃꯨ ꯁꯛꯇꯝ ꯎꯈꯤꯗꯦ ꯆꯤꯛꯅ ꯃꯈꯣꯟ ꯇꯥꯕꯁꯨ ꯀꯧꯖꯦꯡ ꯍꯔꯧ ꯂꯩꯈꯤꯗꯦ ꯃꯁꯛ ꯏꯎ ꯎꯗꯅ ꯂꯥꯏꯒꯤ ꯁꯔꯤꯛ ꯈꯤꯡꯈꯔꯦ ꯆꯤꯡꯂꯣꯟ ꯇꯔꯦꯠ ꯂꯥꯟꯗꯨꯅ ꯃꯥꯂꯪꯕꯁꯨ ꯊꯨꯡꯂꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯨꯡ ꯍꯨꯏ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩ ꯃꯅꯦ ꯃꯍꯥ ꯂꯩꯇꯅ ꯏꯆꯤꯛ ꯉꯥꯅ ꯅꯤꯡꯊꯤꯖꯩ ꯇꯥꯏꯕꯪꯗꯒꯤ ꯊꯥꯈ꯭ꯔꯕ ꯏꯔꯥꯎ ꯃꯈꯣꯜ ꯇꯥꯗ꯭ꯔꯕ ꯎꯆꯦꯛ ꯋꯥꯌꯥ ꯈꯤꯕꯨꯀꯤ ꯃꯈꯣꯜꯗꯁꯨ ꯌꯧꯗ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗ ꯊꯨꯝꯅ ꯊꯣꯏꯕ ꯋꯥꯍꯩꯅ ꯂꯥꯏꯔꯦꯝꯕꯤꯅ ꯍꯪꯉꯦ ꯂꯥꯏꯅꯤꯡꯊꯧ ꯌꯦꯡꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯡꯕ ꯏꯕꯨꯡꯉꯣ ꯑꯍꯥꯡꯕꯗꯤ ꯑꯇꯤꯉꯥ ꯃꯄꯥꯟ ꯄꯨꯔꯣꯏ ꯅꯥꯏꯈꯤꯗ꯭ꯔꯦ ꯆꯤꯛꯅ ꯋꯥꯈꯜ ꯇꯧꯕꯗ ꯋꯥꯈꯜꯅꯁꯨ ꯌꯧꯈꯤꯗ꯭ꯔꯦ ꯑꯆꯠ ꯆꯠꯇꯈꯤꯕꯤꯛꯇꯤ ꯃꯉꯣꯟꯗꯕꯨ ꯇꯥꯡꯖꯔꯤ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯐꯪꯗꯅ ꯃꯄꯥꯡꯒꯜꯕꯨ ꯐꯪꯖꯔꯤ ꯃꯩꯁꯤꯡ ꯅꯨꯡꯁꯤꯠꯁꯨ ꯇꯦꯡꯕꯥꯟꯕꯕꯨ ꯌꯣꯛꯂꯤꯌꯦ ꯃꯥꯂꯦꯝ ꯂꯩꯄꯥꯛ ꯂꯩꯃꯅꯥ ꯇꯥꯏꯕꯪ ꯄꯥꯟꯕ ꯀꯣꯜꯂꯤꯌꯦ ꯃꯍꯩ ꯃꯔꯣꯡ ꯑꯆꯨꯝꯕ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯑꯣꯏꯔꯤꯌꯦ ꯇꯨꯔꯦꯜ ꯏꯆꯦꯜ ꯄꯆꯥꯎꯅ ꯄꯥꯟꯕ ꯌꯣꯛꯏꯌꯦ ꯑꯐꯕꯇ ꯈꯥꯏꯗꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯤꯕ ꯅꯤꯡꯊꯧ ꯑꯃ ꯅꯥꯏꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯌꯦꯡꯉꯤꯕ ꯂꯥꯏꯅꯤꯡꯕꯒꯤ ꯃꯔꯨꯞꯅ ꯂꯥꯏꯕꯨ ꯐꯪꯒꯦ ꯇꯥꯜꯂꯤ ꯃꯤꯄꯣꯛ ꯃꯤꯊꯣꯏ ꯑꯐꯕ ꯅꯤꯡꯊꯧꯅꯤꯕꯨ ꯍꯥꯏꯔꯤꯌꯦ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯅ ꯇꯝꯊꯤ ꯄꯨꯛꯆꯦꯜ ꯅꯤꯡꯉꯤꯌꯦ ꯃꯑꯣꯡ ꯃꯈꯜ ꯑꯍꯨꯝꯅ ꯇꯥꯏꯕꯪ ꯂꯝꯆꯠ ꯎꯏꯔꯤꯌꯦ ꯇꯨꯔꯦꯜ ꯂꯥꯕ ꯃꯣꯝꯅ ꯇꯠꯇꯅꯕꯨ ꯆꯦꯟꯈꯔꯦ ꯏꯁꯤꯡ ꯏꯄꯥꯛ ꯏꯆꯥꯎꯅ ꯀꯣꯏꯅ ꯊꯨꯡꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯀꯔꯤ ꯂꯩꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯕꯅꯣ ꯀꯔꯝꯕꯒꯤ ꯋꯥꯌꯦꯜꯅ ꯇꯦꯡꯕꯥꯟꯕꯕꯨ ꯂꯦꯞꯄꯅꯣ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯤꯕꯨ ꯃꯊꯪ ꯁꯤꯟꯅ ꯂꯤꯕꯤꯌꯨ ꯃꯈꯥ ꯃꯆꯝ ꯊꯝꯕꯤꯅꯨ ꯅꯤꯡꯊꯤ ꯊꯣꯏꯅ ꯍꯥꯏꯕꯤꯌꯨ ꯃꯔꯨ ꯑꯣꯏꯕ ꯋꯥꯍꯪꯕꯨ ꯂꯥꯏꯔꯦꯝꯕꯤꯅ ꯍꯪꯕꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥꯍꯩꯕꯨ ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯕꯗ ꯇꯦꯡꯕꯥꯟꯕꯅ ꯍꯧꯕꯒꯤ ꯋꯥꯔꯤ ꯂꯤꯈꯨꯟ ꯄꯔꯦꯡꯕꯨ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨꯒꯤ ꯀꯨꯝꯍꯩ ꯃꯑꯣꯡ ꯈꯤꯕꯤꯛꯄꯨ ꯂꯥꯏꯅꯤꯡꯊꯧꯅ ꯂꯤꯔꯛꯈꯤ ꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯃꯊꯪ ꯁꯤꯅ ꯍꯥꯏꯔꯛꯈꯤ ꯏꯄꯨꯔꯣꯏꯒꯤ ꯃꯔꯤꯗ ꯄꯨꯛꯅꯤꯡ ꯇꯌꯥꯡꯍꯟꯒꯅꯨ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤꯅꯤ ꯆꯤꯊꯍꯧꯕ ꯃꯇꯥꯡꯗꯤ ꯏꯕꯦꯝꯃꯇꯅ ꯊꯤꯒꯅꯤ ꯏꯄꯨꯔꯣꯏꯕꯨ ꯅꯤꯡꯗꯨꯅ ꯋꯥꯔꯤ ꯋꯥꯍꯧ ꯍꯧꯔꯒꯦ ꯏꯄꯨꯔꯣꯏꯕꯨ ꯁꯣꯟꯗꯨꯅ ꯄꯥꯎꯖꯦꯜ ꯂꯩꯄꯥꯎ ꯍꯥꯏꯔꯒꯦ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨꯗꯤ ꯑꯄꯣꯛꯄꯅꯤ ꯍꯥꯏꯒꯅꯤ
ꯇꯦꯡꯕꯥꯟ ꯕꯕꯨ ꯄꯣꯛꯄꯅ ꯑꯄꯣꯛꯄꯅꯤ ꯈꯪꯒꯅꯤ ꯑꯄꯣꯛꯄꯅ ꯍꯧꯕꯅꯤ ꯑꯄꯣꯛꯄꯅ ꯂꯣꯝꯕꯅꯤ ꯑꯄꯣꯛꯄꯅ ꯃꯊꯛꯅꯤ ꯑꯄꯣꯛꯄꯅ ꯃꯈꯥꯅꯤ ꯑꯄꯣꯛꯄꯅ ꯄꯣꯛꯄꯅꯤ ꯑꯄꯣꯛꯄꯅ ꯂꯥꯟꯒꯅꯤ ꯑꯄꯣꯛꯄꯅ ꯄꯨꯕꯅꯤ ꯑꯄꯣꯛꯄꯅ ꯊꯋꯥꯏꯅꯤ ꯑꯇꯤꯉꯥꯗꯤ ꯂꯝꯖꯥꯎꯅ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯣꯏꯕꯅꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯃꯅꯨꯡꯗ ꯄꯣꯠꯂꯝ ꯃꯔꯤ ꯇꯤꯟꯕꯅꯤ ꯇꯨꯔꯦꯜ ꯁꯤꯡꯂꯤ ꯂꯤꯁꯤꯡꯅ ꯏꯆꯦꯜ ꯑꯣꯏꯅ ꯆꯦꯟꯈꯔꯦ ꯇꯨꯔꯦꯜ ꯇꯥꯐꯝ ꯃꯤꯍꯨꯟꯅ ꯃꯐꯝ ꯈꯨꯗꯤꯡ ꯑꯣꯏꯈꯔꯦ ꯑꯆꯧꯕꯗꯤ ꯇꯨꯔꯦꯜꯅ ꯁꯤꯡꯂꯤ ꯑꯍꯨꯝ ꯑꯣꯏꯗꯨꯅ ꯍꯧꯐꯝꯗꯒꯤ ꯍꯧꯗꯨꯅ ꯂꯣꯏꯐꯝꯗꯕꯨ ꯂꯣꯏꯗꯨꯅ ꯆꯤꯡꯊꯛꯇꯒꯤ ꯆꯦꯟꯗꯨꯅ ꯆꯤꯡꯈꯥꯗꯕꯨ ꯇꯥꯈꯔꯦ ꯂꯩꯔꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯅ ꯍꯧꯐꯝ ꯆꯤꯡꯗꯣꯟ ꯑꯣꯏꯈꯔꯦ ꯏꯄꯨꯔꯣꯏꯒꯤ ꯍꯛꯆꯥꯡꯅ ꯂꯝꯖꯥꯎ ꯂꯝꯍꯥꯡ ꯑꯣꯏꯗꯨꯅ ꯇꯦꯡꯕꯥꯟꯕꯕꯨ ꯃꯁꯥꯅ ꯀꯣꯜꯂꯒꯦꯕꯨ ꯅꯤꯡꯗꯨꯅ ꯏꯔꯪ ꯈꯨꯗꯤꯡ ꯑꯣꯏꯈꯔꯦ ꯏꯁꯤꯡ ꯃꯑꯣꯡ ꯁꯦꯝꯈꯔꯦ ꯃꯆꯤꯟꯒꯤꯗꯤ ꯑꯊꯣꯏꯕ ꯏꯁꯤꯡ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯃꯆꯟꯒꯤꯗꯤ ꯑꯊꯣꯏꯕ ꯏꯁꯤꯡ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯏꯁꯤꯡ ꯏꯔꯪ ꯃꯅꯨꯡꯗ ꯏꯄꯨꯔꯣꯏꯅ ꯂꯨꯞꯈ꯭ꯔꯦ ꯏꯉꯥꯔꯦꯟꯒꯤ ꯃꯑꯣꯡꯕꯨ ꯏꯄꯨꯔꯣꯏꯅ ꯂꯧꯈ꯭ꯔꯦ ꯏꯄꯨꯔꯣꯏꯅ ꯂꯦꯞꯄꯗꯤ ꯂꯩꯕꯥꯛ ꯂꯩꯁꯥ ꯊꯤꯕꯅꯤ ꯇꯦꯡꯕꯥꯟꯕꯕꯨ ꯃꯁꯥꯅ ꯁꯦꯝꯒꯦꯕꯨ ꯅꯤꯡꯕꯅꯤ ꯏꯄꯨꯔꯣꯏꯗꯤ ꯑꯄꯣꯛꯄ ꯅꯤꯡꯌꯪꯕꯕꯨ ꯐꯪꯗꯨꯅ ꯏꯁꯤꯡ ꯏꯔꯪ ꯃꯌꯥꯏꯗ ꯍꯨꯡꯒꯠꯂꯤ ꯑꯃꯝꯕꯕꯨ ꯉꯥꯜꯍꯜꯂꯤ ꯏꯄꯨꯔꯣꯏꯒꯤ ꯂꯧꯁꯤꯡꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯂꯩꯄꯥꯛ ꯂꯩꯁꯥ ꯐꯪꯅꯔꯦ ꯏꯄꯨꯔꯣꯏꯅ ꯂꯩꯄꯥꯛꯄꯨ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯦ ꯉꯥꯔꯦꯟꯒꯤ ꯍꯛꯆꯥꯡ ꯑꯀꯟ ꯊꯧꯔꯝ ꯌꯥꯈꯤꯗ꯭ꯔꯦ ꯊꯦꯡꯒꯨꯔꯦꯟꯒꯤ ꯃꯑꯣꯡꯕꯨ ꯏꯄꯨꯔꯣꯏꯅ ꯂꯧꯗꯨꯅ ꯍꯛꯈ꯭ꯔꯕ ꯂꯩꯁꯥꯕꯨ ꯃꯊꯛꯇꯕꯨ ꯊꯣꯡꯗꯨꯅ ꯄꯨꯈꯠꯄꯒꯤ ꯂꯧꯁꯤꯡꯕꯨ ꯏꯄꯨꯔꯣꯏꯅ ꯈꯟꯈꯔꯦ ꯄꯥꯝꯕꯩ ꯈꯨꯗꯣꯡ ꯆꯥꯈꯤꯗ꯭ꯔꯦ ꯄꯥꯡꯒꯜ ꯐꯤꯔꯦꯞ ꯂꯦꯛꯈꯔꯦ ꯑꯣꯛꯁꯥ ꯂꯥꯕ ꯃꯑꯣꯡꯕꯨ ꯏꯄꯨꯔꯣꯏꯅ ꯂꯧꯈꯔꯦ ꯉꯛꯆꯥꯎ ꯄꯥꯡꯒꯜ ꯄꯥꯝꯕꯩꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯄꯨꯈꯠꯂꯦ ꯏꯔꯥꯎ ꯃꯈꯣꯜ ꯅꯤꯟꯈꯔꯦ ꯂꯩꯁꯥ ꯏꯅꯤꯟ ꯉꯪꯈꯔꯦ ꯃꯥꯂꯦꯝ ꯂꯩꯁꯥ ꯐꯪꯕꯅ ꯏꯄꯨꯔꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯦ ꯏꯄꯨꯔꯣꯏꯒꯤ ꯍꯨꯃꯥꯡꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝ ꯄꯣꯛꯈ꯭ꯔꯦ ꯇꯤꯟꯒꯤ ꯀꯥꯡꯒꯤ ꯃꯔꯨꯞꯁꯨ ꯃꯁꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯤꯡꯆꯥ ꯌꯥꯏꯇꯝ ꯃꯔꯨꯞꯅ ꯂꯩꯄꯥꯛ ꯁꯤꯟꯅ ꯊꯨꯡꯈ꯭ꯔꯦ ꯏꯄꯨꯔꯣꯏꯒꯤ ꯊꯧꯖꯥꯜꯅ ꯃꯥꯡꯍꯟꯒꯦꯕꯨ ꯅꯤꯡꯈ꯭ꯔꯦ ꯑꯀꯟꯕꯒꯤ ꯁꯛꯇꯝꯕꯨ ꯏꯄꯨꯔꯣꯏꯅ ꯂꯧꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯍꯥꯠꯈ꯭ꯔꯦ ꯅꯨꯡꯁꯥ ꯃꯑꯣꯡ ꯑꯣꯏꯗꯨꯅ ꯂꯧꯁꯤꯡ ꯃꯌꯣꯟ ꯃꯆꯪꯅ ꯂꯥꯏꯖꯃꯩꯕꯨ ꯁꯦꯝꯈ꯭ꯔꯦ ꯅꯥꯇꯣꯟ ꯅꯥꯌꯨꯝ ꯀꯥꯝꯕꯗ ꯅꯨꯡꯁꯤꯠ ꯅꯤꯡꯊꯧ ꯄꯣꯛꯈ꯭ꯔꯦ ꯏꯕꯨꯙꯧꯒꯤ ꯃꯁꯥꯁꯨ ꯃꯩꯒꯤ ꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯥꯏꯕꯪ ꯄꯥꯟꯕ ꯃꯨꯅꯨꯕꯨ ꯃꯩꯗꯒꯤ ꯆꯣꯡꯊꯣꯛꯈꯤ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯃꯇꯧ ꯁꯨꯝꯅ ꯑꯣꯏꯖꯈꯤ ꯇꯥꯏꯕꯪ ꯃꯤꯅ ꯆꯤꯡꯕꯕꯨ ꯃꯩꯒꯤ ꯃꯆꯥ ꯑꯣꯏꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯑꯣꯡ ꯐꯪꯕꯗ ꯅꯤꯡꯌꯪꯕꯕꯨ ꯐꯪꯈꯔꯦ ꯑꯍꯜ ꯃꯉꯥ ꯇꯤꯟꯕꯅ ꯑꯆꯠ ꯆꯠꯇ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯏ ꯃꯉꯥ ꯇꯤꯟꯕꯅ ꯇꯦꯡꯕꯥꯟꯕꯕꯨ ꯈꯪꯈ꯭ꯔꯦ ꯏꯄꯨꯔꯣꯏꯒꯤ ꯃꯁꯥꯅ ꯃꯌꯥꯏ ꯃꯉꯥ ꯁꯨꯕꯒꯤ ꯃꯌꯥꯏ ꯃꯉꯥ ꯇꯤꯟꯗꯨꯅ ꯁꯨꯞꯅ ꯑꯃ ꯑꯣꯏꯕꯒꯤ ꯎꯔꯤ ꯎꯄꯥꯜ ꯍꯧꯈ꯭ꯔꯦ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯣꯏꯈ꯭ꯔꯦ ꯁꯥꯒꯤ ꯉꯥꯒꯤ ꯃꯔꯨꯞꯁꯨ ꯃꯈꯜ ꯃꯈꯥ ꯌꯥꯝꯈ꯭ꯔꯦ ꯑꯣꯏꯈꯤꯕꯅ ꯑꯣꯏꯈ꯭ꯔꯦ ꯂꯩꯍꯧꯕꯅ ꯂꯩꯍꯧꯔꯦ ꯑꯣꯏꯈꯤꯕꯁꯨ ꯂꯦꯞꯈ꯭ꯔꯦ ꯂꯩꯍꯧꯕꯁꯨ ꯂꯦꯞꯈ꯭ꯔꯦ ꯏꯄꯨꯔꯣꯏꯅ ꯁꯦꯝꯕꯗꯤ ꯃꯇꯧ ꯁꯨꯝꯅ ꯂꯣꯝꯈ꯭ꯔꯦ ꯏꯄꯨꯔꯣꯏꯒꯤ ꯌꯥꯊꯪꯕꯨ ꯄꯨꯝꯅꯃꯛꯅ ꯏꯟꯈ꯭ꯔꯦ ꯏꯕꯨꯙꯧꯒꯤ ꯃꯇꯤꯛꯅ ꯏꯕꯨꯙꯧꯒꯤ ꯃꯌꯥꯏꯅ ꯏꯕꯨꯙꯧꯒꯤ ꯌꯥꯊꯪꯕꯨ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕꯅ ꯑꯉꯥꯟꯕꯅ ꯉꯥꯟꯈ꯭ꯔꯦ ꯑꯃꯝꯕꯅ ꯃꯝꯍꯧꯔꯦ ꯑꯆꯠꯄꯅ ꯆꯠꯈ꯭ꯔꯦ ꯆꯠꯇꯕꯅ ꯂꯩꯍꯧꯔꯦ ꯏꯕꯨꯙꯧꯒꯤ ꯄꯨꯛꯅꯤꯡꯅ ꯄꯨꯝꯅꯃꯛꯄꯨ ꯑꯣꯏꯈꯤꯌꯦ ꯇꯦꯡꯕꯥꯟꯕꯒꯤ ꯃꯄꯨꯅ ꯄꯣꯠꯂꯝ ꯄꯣꯠꯆꯪ ꯀꯁꯤꯞ ꯈꯪꯗꯕꯅ ꯎꯖꯗꯦ ꯆꯥꯕ ꯃꯅꯤꯡ ꯊꯨꯡꯖꯗꯦ ꯏꯄꯨꯔꯣꯏꯒꯤ ꯊꯧꯖꯥꯜꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯈꯤꯗꯦ ꯅꯤꯡꯅꯧ ꯄꯥꯜꯃꯧꯗꯤ ꯑꯈꯪꯕꯒꯤ ꯂꯥꯏꯐꯝꯅꯤ ꯇꯝꯄꯥꯛ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯃꯁꯥꯗꯕꯨ ꯂꯩꯕꯅꯤ ꯊꯝꯕꯥꯜ ꯃꯇꯥ ꯂꯤꯁꯤꯡꯅꯤ ꯃꯄꯥꯟ ꯂꯤꯁꯤꯡ ꯁꯨꯕꯅꯤ ꯃꯄꯤꯗꯨꯁꯨ ꯊꯝꯕꯥꯜꯅꯤ ꯃꯅꯥꯎꯗꯨꯁꯨ ꯊꯝꯕꯥꯜꯅꯤ ꯄꯣꯠꯆꯪ ꯃꯆꯟ ꯃꯥꯟꯅꯩꯌꯦ ꯎꯐꯝ ꯃꯁꯤꯡ ꯌꯥꯝꯃꯤꯌꯦ ꯁꯤꯡꯁꯛꯀ ꯈꯪꯕ ꯃꯨꯅꯨꯅ ꯃꯉꯥꯜ ꯐꯅ ꯆꯠꯆꯩꯌꯦ ꯋꯥꯔꯤꯁꯤꯕꯨ ꯇꯥꯔꯒ ꯇꯥꯏꯕꯪ ꯂꯧꯁꯤꯡ ꯑꯣꯏꯒꯅꯤ ꯇꯥꯏꯕꯪ ꯏꯆꯥꯎ ꯏꯄꯥꯛꯄꯨ ꯁꯣꯏꯗꯅꯕꯨ ꯂꯥꯟꯒꯅꯤ. 'ꯃꯄꯨ ꯃꯅꯥꯏ ꯄꯨꯟꯗ꯭ꯔꯩꯅ ꯄꯣꯛꯄꯕꯨ ꯁꯣꯟꯖꯔꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯃꯄꯣꯛ ꯃꯔꯤ ꯃꯉꯥ ꯁꯨꯕ ꯃꯄꯨꯅ ꯄꯣꯛꯂꯛꯄꯅꯤ ꯇꯥꯏꯕꯪ
ꯃꯔꯨꯞ ꯈꯤꯕꯤꯛꯁꯨ ꯁꯣꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯤꯇꯩꯒꯤꯗꯤ ꯑꯉꯝꯕ, ꯃꯤꯇꯩꯒꯤꯗꯤ ꯑꯊꯧꯕ ꯈꯨꯌꯥ ꯈꯥꯗ ꯆꯪꯖꯔꯤ, ꯊꯧꯖꯥꯟꯕꯤꯗꯤ ꯅꯤꯖꯔꯤ꯫ ꯃꯤꯇꯩꯔꯣꯟꯅ ꯁꯛꯆꯒꯦ, ꯃꯤꯇꯩꯔꯣꯟꯅ ꯁꯣꯟꯖꯒꯦ, ꯏꯁꯣꯔ ꯍꯥꯏꯕ ꯃꯤꯡꯈꯩꯗꯣ ꯑꯄꯣꯛꯄꯅꯤ ꯍꯥꯏꯖꯒꯦ꯫ ꯃꯤꯇꯩꯔꯣꯟꯅ ꯐꯪꯕꯗꯣ ꯃꯤꯇꯩꯔꯣꯟꯅ ꯍꯥꯏꯖꯔꯤ, ꯃꯤꯇꯩꯔꯣꯟꯅ ꯐꯪꯗꯕ ꯃꯍꯧꯁꯥꯒꯤ ꯂꯩꯖꯔꯤ꯫ ꯄꯦꯗ ꯄꯊꯥꯞ ꯀꯥꯏꯖꯗꯦ, ꯏꯄꯥ ꯏꯄꯨ ꯂꯥꯏꯖꯗꯦ, ꯃꯤꯒꯤ ꯂꯥꯜꯂꯤ ꯍꯥꯏꯖꯗꯦ, ꯑꯩꯒꯤ ꯆꯨꯝꯃꯤ ꯈꯟꯖꯗꯦ, ꯇꯦꯡꯕꯥꯟꯕꯒꯤ ꯁꯥꯒꯩꯗ ꯂꯩꯒꯦ ꯍꯥꯏꯅ ꯅꯤꯖꯗꯦ꯫ ꯂꯥꯏꯒꯤ ꯃꯤꯡꯈꯩ ꯁꯣꯟꯕꯗ, ꯂꯥꯏꯒꯤ ꯃꯇꯤꯛ ꯁꯛꯄꯗ ꯃꯤꯇꯩꯔꯣꯟꯅ ꯇꯧꯖꯒꯦ ꯊꯕꯛ ꯊꯧꯔꯝ ꯈꯤꯕꯤꯛꯇ꯫ ꯕꯥꯃꯣꯟ ꯂꯩꯔꯤ ꯕꯦꯗꯒꯤ, ꯃꯤꯇꯩ ꯂꯩꯔꯤ ꯏꯔꯣꯟꯒꯤ, ꯃꯥꯡꯍꯟꯅꯤꯡꯗꯦ ꯏꯔꯣꯟꯕꯨ ꯃꯤꯒꯤ ꯆꯩꯔꯥꯛ ꯀꯤꯕꯒꯤ꯫ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯅ ꯅꯣꯡꯈ꯭ꯔꯪ ꯏꯔꯨꯞꯈꯤꯕꯗ ꯏꯔꯣꯜ ꯊꯥꯁꯤ ꯍꯥꯏꯈꯤꯗꯦ ꯃꯤꯇꯩ ꯃꯔꯨꯞ ꯈꯤꯕꯤꯛꯇ꯫ ꯆꯥꯈꯤꯗꯕ ꯆꯤꯟꯖꯥꯛꯄꯨ ꯆꯥꯈꯤꯗꯕ ꯆꯤꯟꯖꯥꯛꯄꯨ ꯆꯥꯁꯤ ꯍꯥꯏꯅ ꯍꯥꯏꯖꯗꯦ, ꯃꯤꯇꯩ ꯃꯔꯨꯞ ꯈꯤꯕꯤꯛꯇ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯆꯦꯟꯖꯗꯦ꯫ ꯆꯥꯟꯕꯤꯕꯗꯤ ꯃꯔꯨꯞꯅ, ꯆꯥꯟꯕꯤꯒꯅꯤ ꯃꯔꯨꯞꯅ ꯄꯥꯎꯅꯤꯡꯈꯣꯟꯕꯨ ꯁꯟꯗꯣꯛꯈꯤ, ꯄꯥꯎꯅꯤꯡꯈꯣꯟꯕꯨ ꯂꯧꯗꯨꯅ ꯑꯉꯝꯕꯅ ꯊꯥꯖꯈꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯊꯤꯕꯤꯔꯣ, ꯄꯥꯎ ꯆꯦꯟꯕꯕꯨ ꯈꯪꯖꯒꯦ, ꯍꯤꯒꯥꯏ ꯋꯥꯕꯨ ꯃꯍꯥꯛꯅꯤ ꯑꯔꯦꯞꯄꯅꯤ ꯍꯥꯏꯖꯒꯦ꯫ ꯑꯣꯏꯗꯕꯗꯤ ꯍꯋꯥꯝꯅꯤ, ꯑꯋꯣꯏꯕꯅ ꯃꯄꯨꯡꯅꯤ, ꯍꯋꯥꯝꯗꯨꯗꯤ ꯄꯥꯏꯈꯤꯅꯤ, ꯑꯋꯣꯏꯕꯗꯤ ꯃꯄꯨꯡ ꯃꯔꯥ ꯇꯞꯀꯅꯤ꯫ ꯐꯠꯇꯕꯗꯤ ꯌꯥꯡꯉꯤ, ꯑꯐꯕꯗꯤ ꯍꯥꯖꯗꯦ, ꯄꯥꯎꯅꯤꯡꯈꯣꯟꯗꯤ ꯁꯥꯠꯈꯔꯦ, ꯑꯋꯣꯏꯕꯗꯤ ꯂꯦꯡꯖꯗꯦ꯫ ꯇꯥꯊꯤ ꯁꯣꯏꯅꯥꯏꯕꯤꯒꯅꯨ, ꯃꯤꯇꯩꯒꯤꯗꯤ ꯑꯊꯧꯕ, ꯃꯤꯇꯩꯂꯣꯟꯕꯨ ꯇꯝꯕꯅꯤ ꯇꯔꯥꯒꯤꯗꯤ ꯑꯉꯝꯕ꯫ ꯄꯥꯎꯅꯤꯡꯈꯣꯟꯒꯤ ꯏꯅꯤꯟꯅꯤ, ꯑꯣꯏꯗꯕꯅꯤ ꯈꯪꯕꯤꯔꯣ, ꯑꯣꯏꯈꯤꯕꯅ ꯑꯣꯏꯈꯔꯦ, ꯊꯧꯖꯥꯜ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯣ꯫ ꯃꯤꯒꯤ ꯂꯥꯜꯂꯤ ꯍꯥꯏꯖꯗꯦ, ꯑꯩꯒꯤ ꯆꯨꯝꯃꯤ ꯅꯤꯖꯔꯦ, ꯃꯤꯇꯩꯔꯣꯟꯕꯨ ꯂꯣꯟꯕꯅꯤ ꯂꯧꯅꯝ ꯀꯔꯤ ꯂꯩꯖꯗꯦ꯫ ꯃꯤꯒꯤ ꯃꯔꯣꯜ ꯇꯥꯊꯤꯗꯦ, ꯑꯐꯕꯁꯨ ꯑꯣꯏꯒꯅꯤ, ꯈꯪꯗꯕꯒꯤ ꯃꯔꯝꯅ ꯈꯟꯕꯨ ꯀꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯃꯑꯣꯡꯗꯤ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯖꯒꯦ, ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯃꯇꯧ ꯇꯕꯨ ꯇꯝꯖꯒꯦ꯫ ꯃꯤꯔꯣꯜ ꯍꯣꯡꯕ ꯌꯥꯒꯅꯤ, ꯂꯩꯋꯥ ꯍꯣꯡꯕ ꯌꯥꯔꯣꯏꯌꯦ, ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯆꯨꯝꯃꯝꯒꯅꯤ ꯅꯤꯡꯖꯩꯌꯦ꯫ ꯋꯥꯔꯤ ꯂꯤꯕ ꯇꯥꯔꯒ ꯅꯥꯀꯣꯡ ꯌꯥꯝꯅ ꯄꯦꯟꯖꯈꯤ, ꯁꯪꯀꯤꯔꯇꯣꯟꯕꯨ ꯌꯦꯡꯉꯒ ꯃꯤꯠꯀꯤ ꯄꯦꯟꯕ ꯑꯣꯏꯖꯈꯤ꯫ ꯃꯤꯇꯩꯒꯤꯗꯤ ꯂꯥꯏꯐꯝꯅꯤ, ꯃꯤꯇꯩ ꯂꯩꯄꯥꯛ ꯍꯥꯏꯒꯅꯤ, ꯀꯥꯡꯖꯧ ꯆꯦꯞꯅ ꯈꯨꯔꯨꯝꯖꯩ, ꯍꯟꯅ ꯍꯟꯅ ꯅꯤꯡꯍꯟꯖꯩ꯫ ꯂꯥꯏꯅ ꯁꯦꯝꯕ ꯂꯩꯄꯥꯛꯅꯤ, ꯏꯄꯥ ꯏꯄꯨ ꯍꯧꯐꯝꯅꯤ, ꯏꯄꯥ ꯏꯄꯨ ꯁꯥꯠꯐꯝꯅꯤ, ꯑꯄꯣꯛꯄꯒꯤ ꯂꯩꯀꯣꯜꯅꯤ, ꯑꯄꯣꯛꯄꯅ ꯂꯦꯞꯄꯤꯕ ꯁꯅꯥ ꯂꯩꯕꯥꯛ ꯅꯤꯡꯊꯤꯕ, ꯏꯃꯥ ꯏꯄꯥ ꯑꯣꯏꯔꯤꯕ ꯂꯥꯏꯔꯩꯕꯥꯛꯅꯤ ꯍꯥꯏꯔꯤꯕ, ꯀꯧꯕ꯭ꯔꯨ ꯆꯤꯡꯅ ꯂꯦꯝꯐꯨꯅꯤ, ꯀꯪꯂꯥꯅꯗꯤ ꯈꯣꯏꯗꯧꯅꯤ, ꯂꯣꯛꯇꯥꯛ ꯁꯅꯥ ꯇꯦꯡꯀꯣꯠꯅꯤ, ꯃꯤꯇꯩ ꯊꯋꯥꯏ ꯑꯣꯏꯕꯅꯤ, ꯑꯆꯧꯕꯗꯤ ꯇꯨꯔꯦꯜꯅ ꯃꯌꯥꯏꯗꯕꯨ ꯆꯦꯟꯕꯅꯤ,
ꯏꯔꯦꯜ ꯅꯝꯕꯨꯜ ꯑꯅꯤꯅ ꯑꯣꯏꯗ ꯌꯦꯠꯇ ꯆꯦꯟꯕꯅꯤ ꯎꯔꯦꯜ ꯁꯤꯡꯂꯤ ꯑꯍꯨꯝꯅ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯣꯏꯗꯨꯅ ꯀꯧꯕ꯭ꯔꯨꯗꯒꯤ ꯍꯧꯗꯨꯅ ꯏꯊꯥꯏꯗꯕꯨ ꯇꯤꯟꯗꯨꯅ ꯂꯥꯏꯒꯤ ꯃꯑꯣꯡ ꯂꯦꯞꯈ꯭ꯔꯦ ꯂꯦꯞꯅ ꯂꯥꯏꯕꯨ ꯑꯣꯏꯈ꯭ꯔꯦ ꯐꯤꯔꯦꯜ ꯂꯥꯏꯕꯨ ꯑꯣꯏꯈ꯭ꯔꯦ ꯃꯤꯇꯩ ꯍꯧꯐꯝ ꯂꯦꯞꯈ꯭ꯔꯦ ꯃꯤꯇꯩ ꯍꯧꯐꯝ ꯊꯤꯒꯅꯤ ꯃꯤꯇꯩ ꯄꯣꯛꯐꯝ ꯈꯪꯒꯅꯤ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯗꯤ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯤ ꯃꯤꯇꯩ ꯃꯔꯨꯞ ꯈꯤꯕꯤꯛꯇꯤ ꯂꯥꯏꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯁꯣꯏꯈꯤꯗ꯭ꯔꯕ ꯋꯥꯍꯩꯅꯤ ꯂꯥꯏꯒꯤ ꯂꯩꯋꯥ ꯋꯥꯌꯦꯜꯅꯤ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯔꯝꯕ ꯋꯥꯔꯤꯅꯤ ꯆꯌꯣꯜ ꯇꯔꯦꯠ ꯂꯩꯔꯤꯌꯦ ꯅꯣꯡꯃꯥꯏꯖꯤꯡꯁꯨ ꯉꯥꯜꯂꯤꯌꯦ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯟ ꯉꯥꯜꯂꯤꯌꯦ ꯂꯣꯛꯇꯥꯛ ꯏꯄꯥꯛ ꯂꯪꯉꯤꯌꯦ ꯋꯥꯉꯥꯝ ꯄꯥꯠꯄꯨ ꯐꯨꯟꯗ꯭ꯔꯤꯌꯦ ꯃꯀꯣꯏ ꯅꯤꯡꯒꯣꯏ ꯇꯨꯝꯗ꯭ꯔꯤꯌꯦ ꯂꯥꯏ ꯃꯇꯣꯟ ꯄꯧꯔꯣꯡꯕ ꯂꯥꯏꯔꯩꯕꯥꯛꯄꯨ ꯇꯥꯛꯏꯌꯦ ꯀ꯭ꯋꯥꯛꯇꯥ ꯇꯣꯔꯕꯨꯡ ꯂꯝꯄꯥꯛꯇꯣ ꯀꯔꯝꯅꯕꯨ ꯀꯥꯎꯒꯅꯤ ꯇꯣꯔꯕꯨꯡ ꯅꯨꯡꯁꯤꯠ ꯅꯥꯝꯃꯤꯕ ꯃꯤꯇꯩ ꯃꯌꯣꯟ ꯍꯨꯟꯕꯅꯤ ꯀꯔꯝꯅꯕꯨ ꯀꯥꯎꯗꯨꯅ ꯃꯤꯒꯤꯗꯕꯨ ꯇꯥꯡꯁꯤꯒꯦ ꯏꯄꯥ ꯏꯄꯨ ꯃꯤꯔꯥꯏꯅ ꯀꯔꯝꯅꯕꯨ ꯄꯥꯟꯁꯤꯒꯦ ꯃꯤꯇꯩ ꯂꯩꯄꯥꯛ ꯂꯩꯇ꯭ꯔꯤꯉꯩ ꯏꯄꯥꯛꯀꯤꯗꯤ ꯏꯊꯠꯅꯤ ꯏꯊꯠ ꯏꯄꯥꯛ ꯃꯌꯥꯏꯗ ꯅꯣꯡꯃꯥꯏꯖꯤꯡꯅ ꯂꯦꯞꯄꯝꯃꯤ ꯅꯣꯡꯒꯤ ꯃꯃꯥꯏ ꯐꯥꯎꯗꯨꯅ ꯅꯣꯡꯃꯥꯏꯖꯤꯡꯅ ꯋꯥꯉꯝꯃꯤ ꯍꯥꯎꯒꯤ ꯅꯥꯏꯒꯤ ꯂꯝꯗꯒꯤ ꯂꯝꯂꯦꯝꯕꯨ ꯑꯣꯏꯔꯝꯃꯤ ꯂꯥꯏꯅꯤꯡꯊꯧꯗꯤ ꯁꯣꯔꯥꯔꯦꯟ ꯂꯩꯌꯥꯝꯒꯤꯗꯤ ꯂꯥꯏꯅꯤꯡꯊꯧ ꯇꯝꯄꯥꯛꯀꯤꯗꯤ ꯃꯤꯌꯥꯝꯅ ꯂꯥꯏꯅꯤ ꯍꯥꯏꯅ ꯅꯤꯡꯕꯅꯤ ꯕ꯭ꯔꯥꯍ꯭ꯃꯟ ꯈꯦꯇ꯭ꯔꯤꯌ ꯄꯩꯁ꯭ꯌꯒ ꯁꯨꯗ꯭ꯔ ꯍꯥꯏꯕ ꯃꯔꯤꯅꯤ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯂꯥꯏꯅꯤꯡꯊꯧꯕꯨ ꯅꯤꯡꯕꯅꯤ ꯏꯄꯥꯛꯀꯤꯗꯤ ꯏꯊꯠꯇ ꯑꯊꯣꯏꯕꯗꯤ ꯅꯨꯡꯌꯥꯏꯅ ꯂꯈꯥ ꯂꯈꯥ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯅ ꯈꯪꯗꯨꯅ ꯂꯩꯁꯦꯝꯒꯦꯕꯨ ꯅꯤꯡꯈꯤꯌꯦ ꯋꯥꯈꯜ ꯋꯥꯔꯦꯞ ꯂꯦꯞꯈꯤꯌꯦ ꯂꯥꯏꯒꯤ ꯃꯔꯨꯞ ꯄꯨꯗꯨꯅ ꯅꯣꯡꯃꯥꯏꯖꯤꯡꯗ ꯂꯥꯛꯈꯤꯌꯦ ꯍꯥꯎ ꯅꯥꯏ ꯈꯤꯕꯤꯛꯅ ꯅꯣꯡꯃꯥꯏꯖꯤꯡꯗ ꯂꯩꯔꯝꯗꯦ ꯏꯔꯪ ꯏꯊꯩ ꯀꯤꯕꯅ ꯆꯤꯡꯊꯛꯇꯒꯤ ꯀꯨꯝꯈꯤꯗꯦ ꯂꯝꯂꯦꯟꯅꯤꯕꯨ ꯍꯥꯏꯗꯨꯅ ꯂꯥꯏꯐꯝꯅꯤꯕꯨ ꯈꯪꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯅ ꯀꯥꯈꯤꯌꯦ ꯂꯥꯏꯒꯤ ꯃꯔꯨꯞ ꯄꯨꯗꯨꯅ ꯁꯣꯔꯥꯔꯦꯟꯅ ꯀꯥꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯆꯤꯡꯗꯣꯟꯗ ꯅꯤꯡꯊꯧꯀꯥꯕ ꯍꯥꯏꯔꯤ ꯆꯌꯣꯜ ꯊꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯗ꯭ꯔꯕ ꯋꯥꯍꯩꯅꯤ ꯂꯥꯏꯅ ꯌꯦꯟꯕ ꯋꯥꯌꯦꯜꯅꯤ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯔꯝꯕ ꯋꯥꯔꯤꯅꯤ ꯂꯥꯏꯅꯤꯡꯊꯧꯗꯤ ꯁꯣꯔꯥꯔꯦꯟ ꯆꯤꯡꯗꯣꯟ ꯂꯩꯁꯥ ꯊꯨꯒꯥꯏꯌꯦ ꯏꯆꯥꯎꯒꯤꯗꯤ ꯏꯄꯥꯛꯇ ꯆꯤꯡꯗꯣꯟ ꯂꯩꯁꯥ ꯊꯥꯗꯔꯦ ꯆꯤꯡꯗꯣꯟ ꯊꯛꯀꯤ ꯂꯩꯁꯥꯅ ꯏꯔꯪ ꯏꯄꯥꯛ ꯍꯨꯟꯈꯔꯦ ꯌꯥꯏꯕꯤ ꯂꯝꯕꯨ ꯐꯥꯎꯕꯗ ꯂꯥꯏꯒꯤ ꯄꯨꯛꯅꯤꯡ ꯊꯨꯡꯈꯔꯦ ꯂꯩꯄꯥꯛ ꯂꯩꯁꯥ ꯐꯥꯎꯈꯔꯦ ꯂꯩꯄꯥꯛ ꯄꯣꯛꯄ ꯍꯥꯏꯈꯔꯦ ꯁꯣꯔꯥꯔꯦꯟꯒꯤ ꯍꯥꯛꯇꯛꯀꯤ ꯃꯤꯇꯩ ꯃꯔꯨꯞ ꯈꯪꯅꯔꯦ ꯁꯥꯁꯇ꯭ꯔ ꯄꯨꯔꯥꯟꯇ ꯆꯝꯈꯔꯦ ꯃꯤꯇꯩ ꯍꯧꯐꯝ ꯋꯥꯔꯤꯗ व्याकरण कानदे मितैरोनबु लोनबदा याइबी लैसा फावरगा लाइगी मरुप खिबिंगना युमसु कैसु साखरे अकी अखंग लैतरे लाइरेबाक मानना लाइगी मरुप पानखरे चयोल थीबा मतमदा युमसा कैसा हाय खरे लाइना पानब कुमैबु चिंगी हाउन उखरे कलक न्यौखिबना लाइबु तान येनिंग खरे कुंभी काले नायदना हाउना लानबु ताखरे नमजा नमतेक तौदुना मही मरोंग चाररे लाइगी मरुक खिबिकना साबोट लाबोट सेतुना चिंगी हाउगा चाइनरे सना सगोल तोंगुना यांगी सगोल चेन करे चेबी तंगसंग पाई करे हाउगी मरुप हाथ करे सगोल सेनी हाय करे कंगरे लांद सीबा मयांगी ईगी लोकोंग चेन मना इपा इचाउ खरे ईगी इरंग होगुना लाइगी मरुक खिबिकना इराय हायना खंगरे लाना चाव मरमना उमनमकना हायनखी मतिक मयाय कनबना सोरारेंगी पांगन्ना हाउगी मरुक तान खरे लाइगी लानी खिबिकना कैबी थंगचांग चाम खरे कुमजा लानसु लोय खरे हांगजा हायना हाय खरे चयोल करे थी खरे कौबुगी दिलमदमनी पांगनबगी मफमनी पांदम पमगी मफमनी निंगथीबा किबिकी हौफमनी सनागी मऊना सनागी मसाना इंद्रियबु सिटलबा मफमनी लयांगी खिबिकना कुमजाबु नायदना सानफम मफमबु ओइरिये लयांगी खिबिकना कुमजाबु नायदना सानफम मफमबु ओइरिये
अतत्पा लेतना कुमैबु तौदुना याइफबा चिंजाकु चारिये निंगथीबा लेनदे सोइनाइबा खंगनदे नुंगाइबा मसकना तिनकरे नुंसीबा खोंजेलना निंगथीबा सक्तमना अकांगबा लेतना सोनकरे लाइरेबी लिसिंगना जगोइबु सादना लयांगबु पुनिंगबु हुकरे पुंजाबु यैखरे लाइरेबाग निनकरे अचतपा चत्तबा होखरे सजीगी संगागी साजंगी संदंगी अकीब अखंग लेनदे नौसाजु कईबुसु उचीसु हौदोंसु निंकीब तातीब लेनदे पुमनमक तिनरे पुनिंगबु सेंगनरे अमबु अमना ताकिये उचे गोयागी चोंगागी तेनवागी ककेंगी सरुपु तमिये निंगमथा लेखिदे ओलांथा नाखिदे तत्तना लमदाबु उइरिये उरीना निंथिरे उजाउना गानखरे उरीना थोगनबु तौरिये लैरांसु साखरे मालंगबा हुंखरे निंथिबा मसकपु ओइखरे कौयेंसु तोंखरे हारौसु निंखरे नुंगाइबा इनिंदी फावखरे अवाना लेतरे असिना नंगरे कनाबु कनासु किकिरे नुंगाइबा इतकना इपाकता ताउदुना अवाबा चिंगनबा नाइकिदे सनागी चिंगोल सनागी पंबालदा सनागी सेपिन खनपनी सनागी हौफमनी सनागी साफमनी सनागी मंगाना गानबनी सनागी पुकनिंगनी सनागी लिचतनी सनागी कबुक उच्चाइबनी सनागी लमदमदा सनागी मथक्ता सनागी इकोना लंखरे सनागी इचेना सनागी इसिंगना सनागी इनुंग चंखरे इपाकी निंथिबा फजना लेरिबा तत्तना नुंगाइबा मकमनी किरी तनकरे खौरांग लेंजरे थवाई की पेन बंगखैनी अपोप लाइनी तौ तेंबान मपुधौ मनाई बुंदई न निजरी nông fazana haydare nông fazana churak pasin ay do lani nay na coffee siya nông churamdagi kaya maibig kayong kumuhudre harapada
ꯀꯅꯥ ꯂꯩꯒꯦ ꯀꯥꯡꯅ ꯃꯔꯣꯟ ꯑꯃ ꯀꯜꯂꯤꯕ ꯉꯁꯤ ꯁꯟꯗꯥꯗꯒꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ कौन कौन है कमेंट इबिरꯛꯑꯣ ꯑꯩ ꯉꯔꯥꯡꯗꯒꯤ ꯀꯣꯛ ꯆꯤꯛꯑꯒ ꯇꯥꯔ ꯂꯩꯔꯨꯔꯦ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯍꯩꯊꯔꯛꯄꯩ ꯋꯥꯅꯤ ꯑꯩꯅ ꯁꯨꯝ ꯂꯥꯏꯚ ꯊꯥꯕ ꯅꯣꯏ ꯅꯚꯥꯏꯅ ꯃꯥꯏ ꯀꯟꯅ ꯑꯗꯨ ꯄꯥꯔꯒ ꯂꯩꯔꯝꯕꯗꯨꯒ ꯑꯩꯅ ꯉꯥꯡꯕꯁꯤ ꯇꯥꯔꯣꯏꯗꯧꯕꯅꯤꯅ ꯍꯥꯏꯅ ꯃꯥꯒꯤ ꯑꯗꯨꯝ ꯄꯥꯍꯜꯂꯕ ꯃꯥ ꯍꯌꯦꯡꯁꯦ ꯍꯌꯦꯡ ꯅꯠꯇꯦꯀꯣ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯀꯤ ꯄꯨꯔꯅꯤꯃꯥ ꯀꯩꯅꯣꯁꯦ ꯂꯝꯗꯥꯒꯤ ꯊꯥꯕꯨꯡ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯦ ꯃꯤꯐꯝ ꯆꯥꯎꯅ ꯇꯧꯒꯗꯕ ꯑꯗꯨꯅꯤ ꯅꯣꯡ ꯅꯣꯏꯗꯨꯒ ꯆꯨꯗ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯆꯨꯕ꯭ꯔꯣ ꯅꯣꯡ ꯆꯨꯔꯝꯗꯥꯏꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯉꯁꯤ ꯁꯟꯗꯥꯁꯤꯗ ꯀꯩꯅꯣꯅꯦ ꯀꯥꯡꯅ ꯇꯜꯂꯦ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯒꯦ ꯍꯥꯏꯅ ꯀꯟꯅ ꯇꯧꯈꯠꯂꯨꯔꯒ ꯃꯣꯕꯥꯏꯜꯒ ꯏꯁꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯔꯦ ꯍꯥꯏꯔꯛꯑꯦ ꯑꯩꯗꯤ ꯇꯟꯕꯨ ꯇꯟꯂꯦꯗ ꯔꯥꯁꯀꯨꯃꯥꯔꯅꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯍꯦꯛꯇ ꯀꯣꯛ ꯆꯤꯛꯄꯤ ꯑꯃ ꯇꯧꯋꯤꯅꯦ ꯋꯥ ꯀꯣꯛ ꯆꯤꯛꯄꯩ ꯒꯨꯂꯤꯕꯨ ꯆꯨꯝꯅꯒꯤ ꯁꯦꯔꯤꯗꯣꯟ ꯑꯃ ꯄꯨꯔꯒ ꯒꯥꯏꯗꯨ ꯀꯔꯤꯅꯣ ꯃꯊꯦꯜ ꯑꯅꯤꯒ ꯌꯥꯎꯏ ꯃꯊꯦꯜꯕꯨ ꯌꯥꯝ ꯀꯣꯛ ꯆꯤꯛꯏꯅꯤ ꯉꯔꯥꯡꯗꯩ ꯀꯣꯛꯁꯤꯅ ꯀꯩꯊꯦꯜ ꯀꯥꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯆꯥꯏ ꯏꯔꯣꯜꯂꯦ ꯉꯁꯤꯁꯦ ꯌꯥꯝ ꯁꯝꯅ ꯌꯥꯝ ꯂꯥꯏꯅ ꯂꯣꯏꯁꯟ ꯑꯣꯏꯃꯥ ꯀꯩꯅꯣꯅꯦ ꯀꯥꯡꯅ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤ
ꯌꯦꯔꯨꯝꯒꯤ ꯃꯀꯨꯗꯨꯕꯨ ꯀꯩꯅꯣ ꯊꯥꯁꯤꯔꯅꯦ ꯁꯤꯕꯣ ꯑꯁ ꯂꯣꯏꯔꯦ ꯍꯦ ꯀꯥꯡꯅ ꯑꯗꯨ ꯃꯩꯈꯨꯅ ꯑꯗꯨꯁꯨ ꯈꯥꯡꯉꯝꯗꯕꯅꯤ ꯆꯠꯂꯣ ꯅꯨꯡꯉꯥꯏꯇꯦꯗ ꯁꯨꯝꯅ ꯁꯨꯝ ꯑꯩꯁꯦ 37 40 ꯃꯤꯅꯤꯠꯀꯗꯣ ꯌꯧꯔꯒ ꯑꯗꯨꯝ ꯃꯨꯊꯠꯁꯤꯔꯥ ꯑꯗꯨꯝ ꯇꯧꯔꯃꯤꯗ ꯃꯣꯏ ꯑꯇꯩꯗꯨꯗꯤ ꯋꯥ ꯅꯣꯡ ꯈꯣꯡꯉꯤꯍꯦ ꯒꯨꯂꯤ ꯂꯥꯛꯑꯣꯏ ꯍꯧꯖꯤꯛ ꯃꯨꯊꯠꯂꯒ ꯑꯃꯨꯛ ꯊꯥꯎꯔꯗꯤ ꯒꯨꯂꯤ ꯂꯥꯛꯀꯅꯤ ꯏꯃꯥ ꯀꯩ ꯊꯠꯂꯛꯏꯅꯣ ꯀꯥꯡ ꯃꯔꯛꯁꯤꯒ ꯀꯥꯡ ꯐꯗꯣꯏꯅꯤ ꯑꯇꯩ ꯃꯥ ꯀꯩ ꯂꯥꯛꯑꯅꯤ ꯃꯥ ꯂꯥꯛꯑꯒ ꯌꯥꯝ ꯀꯥꯈꯠꯅꯤꯒ ꯑꯩ ꯑꯗꯨ ꯇꯜꯂꯦ ꯑꯥ ꯍꯧꯖꯤꯛ ꯃꯨꯊꯠꯂ ꯊꯥꯕꯗ ꯑꯃꯨꯛꯀ ꯉꯁꯥꯏ 150 150 130 40ꯗꯣ ꯑꯃꯨꯛꯀꯁꯨ ꯑꯗꯨꯝ ꯆꯣꯡꯊꯣꯔꯛꯀꯅꯤ ꯑꯗꯨꯅ ꯃꯥ ꯌꯥꯝ ꯂꯝꯍꯦꯜꯂꯦꯕ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯍꯧꯋꯤ ꯃꯉꯣꯟꯗ ꯀꯣꯝꯂꯥ ꯑꯃꯁꯨ ꯍꯦꯛꯇ ꯃꯦꯠꯈꯥꯏꯅ ꯁꯤꯀꯥꯏꯗꯅ ꯂꯣꯏꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯁꯤꯅꯩꯅꯦ ꯒꯨꯂꯤ ꯍꯟꯗꯛꯇ ꯑꯩ ꯀꯣꯃꯦꯟ ꯁꯨꯡꯄꯥ ꯄꯥꯗꯅ ꯑꯗꯨꯝ ꯃꯤꯅꯤꯠ 10 ꯊꯥꯔꯁꯨꯅꯦ ꯑꯗꯨꯝ ꯒꯨꯂꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯒꯨꯂꯤ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤꯗꯤ ꯑꯃ ꯇꯧꯅꯤ ꯍꯥꯏꯕꯅꯦ